थौरम ताबिरिबसिंग मरुअइना संगाई क्विजता लेप्तना सरुक याबिरिबसिंगा पुन्ना संगसिनमिनरकपा संगाई क्विज की खोंगसेटसे ngasidi masigi samnga kumapan suba tangkak phawba yauna sangsinminaraklabani asuki matik nungaijai thoram tabiribasing thoram sida leptana saruk yabiribasing sangai quizna masigi samnga kumapan suba tangkak kaloinana taramna oksari kurumjari tangkaksigi oiba wahangsingsu marupsinggidamak puduna laksari adubo tangkaksigi oiba wahangsingsi hangjadringai mamangi tangkak haibadi sangai quiz samnga kunipan suba tangkakta hangkiba wahangsing adu kari karino haibai koi amuktang punna ningsingminagisi paukhumsu somna thakiba paukhumduga aikoina thamjariba paukhumsiga manaribra aigi paukhumdu sumlibra natraga lalibra haibagi khoirangba khangningbu soidina leramgani adusu kongminanabagi tanja matang lominakisi ahanbasi mamangi tangkak sangai quiz samnga kunipan subada hangjakiba wahangsingdu ningsingjarake ahan boina hangjakiba wahang adude science performing arts creative writing ne singbagi lamda masagi talent khangjanaba mafam ama piriba numit 13 ni gi oiba learning program adugi maming kari kaubage program asigi maming karamna tholibano saruk yariba mahiroi sing kari hairaga khangnagani wahang asina ahan boina hangjakiba wahang adune adomna thakiba paukhumduga aikoigi leijariba paukhumsiga manabra haiba amuktang yengminasi hairiba isrona launch tawkiba pradhan mantri innovative learning program adugi maming dhruv kawi hairiba program asi koigi polistar aidi awang thwan misak sigi maming lauraga dhruv haina maming thon bani aduga masigi learning program asida saruk yariba mahiroi sing dhruva tara hairaga khangnagani masina ahanba wahangi paukhumni somna thakiba paukhumsing aduga sungsoi soidana sanaramgani aibagi thajaba ikoina su leijai ani subaina hangjakiba wahang adu amuk ningsingjarake sagol kangjai ki masana ama oiriba pana kangjai sanabada misang amamamda mi taret na misang oinai hairiba kangjiroi taret asigi maming kari kaubage wahang asigi sumba paukhum haijarake hairiba kangjiroi taret adugi maming haijarake pangaksang palak langjai amukasu palak panjensang amasung panjengba hairiba taret asina kangjiroi taret adugi mamingni mamangi tangkakta hangjakiba wahangsing paukhumga loinana khangminarabanina objekti kana asumba paukhumsing thabiraki haibadu amuk punna yengminarase aikoigi khutta paukhum yohunbirakibasi punna mioi 63 ni makoigi maraktagi ahanbase koi wahang animaki paukhum sumna thabirakpa mioising adu haijarake leitong imphal west sangaithel road tagi ranibla konthaujam mathangda Don Bosco High School Fayengdagi Ningthaujam Eliza Devi Naharuk Awang Leikaidagi mathangse ahan boina saruk yabirakpani Dr. Maibam sangai quizta taramna oksari leptana saruk yabirakna basu haijari mathangda kaisam Max leiphamna kaisampat leimujam leikaidagi ni hidangmuyum Devdas Sharma Tinungai Awang Leikaidagi Fayeng Kharang Khunau-dagi Ningthaujam Ingo Sasakpa Khongjom Khebasingdagi Mutum Malemngan Basing sangai quizta Malemngan babu amuka hana taramna oksari irengban mayai leikaidagi Melody Sanjam Kairak Tomal Makhungdagi Romen Maitai Maibem Yohenba Maitai Luitang Khunau Maning Leikaidagi ni mathangsi Kairak mayai leikaidagi Tongram Nongpunganba amasung Brojendro Maitai Sagolban Teradagi Somendro Oinam mathangsi Kendriya Vidyalaya Lamphel Patta class 8 tamliba Haubam Marakaisam Leikaidagi Khaidem Hemochandra Singh sangai quizta ahan boina saruk yabirakpa mali marupsi marupusu sangai quizta taramna oksari mathangda kairau bitra makha lokrakpam leikaidagi lokrakpam subol sagolban khamnam leraktagi asmala amasung rosni kundrakpam makha leikaidagi mirandani ngombam mathangsi ahan boina saruk yabirakpani ming amasung leifam hapiraktre Facebook ta inbox tawbirakpani account se sathiba danger khangye ko haina I mathangdi marup sangai quizta saruk yabirakpa sida adonggi ming leifam na singba sungsoi soidana hapirakani habagi thajaba thamjari mathang haijarake mathang silanchen bisanu angomjambam Friendship Educational Academy khuraida tamlibi adugumbi mahiroi amani nongmai kapam tejendro singjamai wangma khetri leikai mongkhang lambi dagi ni lalambung makhong rims road dagi songtham surjen singh larigingba makha leikaidagi mangi yumkham Kairau bitra makha leikaidagi Taurem Yaifabi amasung Taurem Yaifaba Laisang Them Keli makhongdagi Bemsa Sapam Herok Bazardagi Langbam Santos TG Higher Secondary School Imphal da tamlibi Ningthaujam Marsika Texam Mamang leikaidagi Sonali Thongram mathangsi Hiyangthang Mamang leikaidagi Moirangthem Nitish Kumar amadi Moirangthem Sonika Devi Yaripok Bishnu Naha Awang leikaidagi Thangjam Bizya Devi Texam Laibung leikaidagi Ratan Langpok Lakpam Yaripok Bishnu Naha Awang leikaidagi Anand Thangjam Yumnam Khunau makha leikaidagi Taurem Mirabai Devi mathangsi Tolen Khun Kasardagi Maitan Kaisangbam Bhupen Elias Maira Khuman
Singamaka Maisnam Leikaidagi M Buddha Singh, Kwangbu Khunau Standard College Manaktagi Khetrimayum Premjit Singh, Khabam Lamkhaidagi Tayanjam Herojit amasung Zia Tayanjam, Kairau Wangkhem Khongnang Makhongdagi Ajit Puthem, Haingang Mayai Leikaidagi Pinky Thoksom, Kaksing Turel Wangma Ningthau Parengdagi Ganguli Moirangthem, Sagolban Tera Tongbram Leikaidagi Anita Konsam, Kontha Khabam Makha Leikaidagi Thogdam Imo Sau Singh, Sagolban Tera Yengkhom Leiraktagi S Tampha Devi, Sangai Quizta Ahan Boina Saruk Yabirak Pamarupni, Taramna Oksari Leptana Saruk Yabirao, Mathangda Porabi Pukri Mapal Imphal Eastagi Nausa Laikuram, Kautruk Maning Leikaidagi Philip Mangang, Samramdagi Vidyapati Ningthaujam, Hairiba Marup Singh asina Wahang Animaki, Paukum Sumna Thabirakiba Marup Singh aduni. Mathangse Ahanba Wahangi Paukum Tamak Sumna Thabirakiba Marup Singh Kana Kanano Haiba Thamjarake, Ngairangum Awang Maning Leikai Imphal Westagi, Konthaujam Somarendro, Amasung Pizam Sara Amadi Loibi KP School Dagi, Hairiba Singh asina Ahanba Wahangi Paukum Tamak Sumna Thabirakiba Miyoi Singni. Anisuba Wahangi Paukum Tamak Sumna Thabirakiba Marup Singh aduna, Ahanbada Raskanta Hidam, Hain Haibira Moirangdagini, Chapsaba Leifam Dehapiraktre, Ahanboine Saruk Yabirak Marupni, Marupusu, Sangai Quista, Taramna Oksari, Lariking Bamaka Leikaidagi, Nongtombam, Singlem Baluang, Amasung Haripriya Nongtombam, First MR Family Line Campus Dagi, Ningthaujam Mananda, Kwangbusanam Leikaidagi, Langoljam Nanau, Amasung Leitongdagi, Akoijam Projen, Hairiba Singasina, Anisuba Wahangi Paukum Tamak Sumna Thabirakiba Miyoi Singh aduni. Sangai Quisama Kunipan Subagi Wang Singh Ningsing Minare, Paukum Singh Su Kangminare, Aduga, Kana Sumba Paukum Taraki Haibadusu, Mayam Puna Kangminara Banina, Hauzik, Toram Tabiri Basing, Maruina Sangai Quista left and a Saruk Yaduna, Lucky Winner, Wainabagi Lamzen Sida Saruk Yariba, Marup Singna, Quake Hauzik Kangning Libasi, Makatana Kangning Libasi, Sangai Quiz, Sanga Kumapan Subagi Wang Singh, Karikari Oigadori Bano Haibasine. Aduna Hauzik Tangkaksigi, Haibadi Sangai Quiz, Sanga Kumapan Subagi, Wahang Matang Haizarak Lage, Amuktang Not of Sinbiro, Wang Sing asi. Ahanba Wahangda, October Lissingama Samapan, Taramapanda, Matamdugi Sip Commissioner of Assam, Manipurda Tunglaki, Mahaki Maming Kari Kaubage, Open Darbar Ama Pamlaba Matung, Singmi Singda, Hianapaba Administration, Pina Baiski Mama Lautoki, Iskimadugi Makada, Subdivision Ahum, known as Semba de Yaki. Hairiba Subdivision Ahum Adu Karam Karambano. Wahang Amukahan Haijarake, October Lissingama Samapan Taramapanda, Matamdugi Sip Commissioner of Assam, Manipurda Tunglaki, Mahaki Maming Kari Kaubage, Open Darbar Ama Pamlaba Matung, Singmi Singda, Hianapaba Administration, Pinaba, Scheme Ama Lautoki, Scheme Adugi Makada, Subdivision Ahum, known as Semba de Yaki, Hairiba Subdivision Ahum Adu Karam Karambano. Anisuba Wahang Amuk Haijarake, Wahangdi, Haukiba Diket Karasida, Bharat population growth asi Hantarakli, Masigi Maru Iba Maram Amadi, total fertility rate Hantarakpa Asini, total fertility rate Hairiba Sikarino, total fertility rate asi Bharat ki major state kuni, Toigi Manung da Kayada, bellow replacement level fertility da Haitakrabage, Aduga, bellow replacement level fertility Hairiba Sinakarino. Wahang Amuka na Haijarake, Haukiba Diket Karasida, Bharat ki population growth asi Hantarakli. Masigi Maru Iba Maram Amadi total fertility rate Hantarakpa Asini. Total fertility rate Hairiba Sikarino, total fertility rate asi Bharat ki major state kuni Toigi Manungda Kayada bellow replacement level fertility da Haitakrabage, Aduga bellow replacement level fertility Hairiba Sinakarino. Adudi Marup Singh, Hauzik Hangjariba, Wang Singh asi, Lakliba October Gitang, Kunmanga Paubagi Manungda, Aikoida Paukum Soilina Yohunbirau, Adomna Paukum Tabirakadaba, Aikogi addressing, Matang Haijarake, email gi Kutang da Dom Naikogi Kutta Paukum Yohunbirake, Haragan Aikogi email ID, sangaiquiz@gmail.com, Hairibasida mail Taubirau, Aduga, Adomna postcard ki Kutang da Aikoida Paukum Tabirake, Haragana, Aikogi postal address Haijarake to the station director, All India Radio, Palace Compound, Imphal 795001, Hairibasida Adongi Paukum postcard ki Kutang da Aikoida Yohunbirakpa Yagani, Aduga, Facebook ki Kutang da Aikoida inbox Taubirake, Haragana, Aikogi Facebook page, All India Radio, Hairibasida Taubirau. Aduga Hairiba Thoramse Aikogi YouTube channel AIR Imphal Hairibasida su Taba Pangbigani. Masiga Loinana, Nasigi Damaktadi, Sangai Quiz Tabiram Libasing, Maruina, Paukum Tabiraktuna, Sangai Quiz Kitoromasibu, Mapung Pahan, Badayam, Sauber Togdang, Lobiriba, Aikogi Thoramsi, left and Saruk Yabiriba Marup Singh, Sangai Quiz Kimaikadegi, Tobimal Kangbo Cheri, Tagatsari, Punamapu, Amukana Kurumzari.